National Testing Agency na lauba NET UG gi result anauba scorecard amadi final answer ki ngasi thokre handak Supreme Court yauna question paper leak oibagi wathok leiriba NET UG gi apunba mahairoi humputare na All India rank 1 laukhibani makoi sing adugi manungda taruk amadi extra mark pirambagi wathok leiribani anauba scorecard asina topper nifuga mari point Chartered ka kun gi manungda chartered ka kun phangba adu chartered ka tara mangada hanthagadauri NET UG 2024 gi oina chartered kun mark phangba All India rank 1 miyoi tara mari khak ngai hore National Testing Agency na lauba NET UG gi result anauba scorecard amadi final answer ki ngasi thokre handak Supreme Court yauna question paper leak oibagi wathok leiriba NET UG gi apunba mahairoi humputare na All India rank 1 laukhibani makoi sing adugi manungda taruk amadi extra mark pirambagi wathok leiribani anauba scorecard asina topper nifuga mari point Chartered ka kun gi manungda chartered ka kun phangba adu chartered ka tara mangada hanthagadauri NET UG 2024 gi oina chartered kun mark phangba All India rank 1 miyoi tara mari khak ngai hore National Testing Agency na lauba NET UG gi result anauba scorecard amadi final answer ki ngasi thokre handak Supreme Court yauna question paper leak oibagi wathok leiriba NET UG gi apunba mahairoi humputare na All India rank 1 laukhibani makoi sing adugi manungda taruk amadi extra mark pirambagi wathok leiribani anauba scorecard asina topper nifuga mari point Chartered ka kun gi manungda chartered ka kun phangba adu chartered ka tara mangada hanthagadauri NET UG 2024 gi oina chartered kun mark phangba All India rank 1 miyoi tara mari khak ngai hore